ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯐꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯪꯁꯦ ꯑꯣꯛ ꯊꯣꯡꯕꯅꯦ ꯑꯣꯛꯁꯦ ꯐꯖꯅ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯩꯅ ꯊꯋꯥꯏ ꯌꯥꯝ ꯆꯪꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯨꯒꯤ ꯑꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯏꯟꯁꯥꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯟꯕ ꯑꯃꯅꯦ ꯑꯩ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯦ ꯁꯤꯗꯤ ꯑꯍꯥꯟꯕꯅꯦꯅ ꯑꯗꯒꯤ ꯁꯂꯥꯠ ꯂꯩꯔꯦ ꯑꯗꯩ ꯁꯤꯁꯦ ꯇꯤꯡꯃꯣꯛꯁꯦ ꯇꯤꯡꯃꯣꯛꯁꯤꯅꯀꯣ ꯀꯩꯅꯣ ꯇꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯨꯟꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯩ ꯍꯩꯇ꯭ꯔꯦ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯐꯦꯜ ꯑꯣꯏꯔꯦ ꯄꯣꯛꯁꯦ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯄꯣꯛ ꯊꯣꯡꯕꯅꯤꯅ ꯄꯣꯛ ꯍꯥꯟꯅ ꯍꯧꯖꯩ ꯍꯥꯎꯋꯦ ꯑꯩꯅ ꯃꯍꯤꯗꯣ ꯂꯥꯡꯕ ꯄꯥꯝꯗꯦꯅ ꯅꯪꯅ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉꯦꯅ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯇꯤꯡꯃꯣꯛꯁꯦ ꯇꯥꯗꯤ ꯇꯥꯗ꯭ꯔꯦ ꯃꯨꯟꯕ ꯋꯥꯠꯂꯦ ꯄꯛꯇꯤ ꯄꯛꯅꯩ ꯌꯥꯝ ꯑꯁꯤꯟꯕꯅꯦ ꯁꯧꯒ꯭ꯔꯤꯗꯤ ꯅꯠꯇꯦ ꯁꯧꯒ꯭ꯔꯤꯒꯨꯝꯕ ꯃꯣꯏ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯦꯡꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯒꯤꯗꯤ ꯑꯃ 3x ꯁ꯭ꯄꯥꯏꯁꯤꯗꯣ ꯑꯩ ꯀꯃꯦꯟꯇ ꯅꯍꯥꯟ ꯀꯅꯥꯅꯣꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯦ 3xꯀꯤꯗꯣ ꯑꯗꯨ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯍꯥꯟꯗꯩ ꯊꯤꯕꯅꯦꯕꯀꯣ ꯀꯛꯆꯤꯡꯗ ꯀꯥꯏ ꯐꯪꯉꯦ ꯈꯪꯗꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯦ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯅꯧꯕ ꯑꯃ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯑꯗꯨꯗ ꯐꯪꯉꯦ ꯍꯥꯏ ꯁꯣꯏꯗꯅ ꯃꯊꯪꯗꯤ ꯇꯧꯔꯛꯑꯒꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯤꯗ ꯂꯩꯍꯜꯂꯒ ꯊꯝꯍꯟꯈ꯭ꯔꯕ ꯁꯤꯗ
ꯍꯧꯖꯤꯛꯀꯤꯗꯣ ꯆꯤꯡꯈꯠꯄꯒꯤ ꯃꯈꯣꯟꯗꯣ ꯍꯩꯅꯗꯕ ꯃꯤꯁꯨ ꯌꯥꯎꯋꯤꯀꯣ ꯍꯥꯞꯄꯤꯒꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦ ꯄꯦꯟꯕꯗꯣ ꯌꯥꯝ ꯅꯞꯄꯦ ꯀꯗꯥꯏꯗꯅꯣꯝ ꯁꯣꯏꯔꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯎꯏꯔꯦ ꯑꯣꯏꯅꯁꯨ ꯁ꯭ꯇꯤꯝ ꯇꯧꯔꯛꯏꯁꯦ ꯃꯝꯗꯤ ꯊꯣꯛꯑꯦ ꯁꯥꯏꯕꯗꯤ ꯌꯥꯝ ꯋꯥꯏ ꯉꯁꯥꯏꯒꯤ ꯌꯧꯗꯕꯒꯤ ꯃꯨꯟꯕ ꯑꯩꯅ ꯊꯨꯝ ꯍꯥꯞꯆꯜꯂꯨꯕꯩꯔꯁꯨ ꯈꯪꯗꯦ ꯍꯥꯞꯄꯣꯏꯗꯕ꯭ꯔꯥ ꯑꯈꯪꯕ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯀꯗꯥꯏꯗ ꯁꯣꯏꯔꯤꯅꯣꯅ ꯇꯤꯡꯃꯣꯛꯁꯦ ꯁꯂꯥꯠꯁꯦꯀꯣ ꯊꯕꯤꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯅꯠꯇꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯁꯪꯕ ꯍꯥꯞꯄ ꯌꯥꯏꯌꯦ ꯌꯦꯟꯗꯦꯝꯅꯦ ꯍꯥꯞꯄꯦꯅ ꯑꯗꯨꯒ ꯑꯦꯅꯤ ꯍꯋꯥꯏ ꯃꯪꯒꯜ ꯑꯃ ꯍꯦꯛꯇ ꯌꯥꯏꯑꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯅꯨꯡ ꯍꯋꯥꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯅꯨꯡ ꯍꯋꯥꯏ ꯇꯛꯈꯥꯏꯔꯦꯅ ꯃꯐꯣꯟꯗꯨ ꯆꯥꯏꯕ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯣꯠꯄ ꯂꯣꯏꯔꯦ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯗꯅ ꯃꯌꯥꯝ ꯆꯥ ꯌꯦꯡꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯑꯣ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯆꯅꯝꯗꯨꯅꯦ ꯀꯕꯛ ꯀꯕꯛ ꯊꯥꯎꯗ ꯉꯧꯊꯣꯛꯑꯦꯅ ꯑꯗꯨꯒ ꯆꯥꯏꯕꯗꯨꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯣꯞꯁꯅꯦꯜꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯕ꯭ꯂꯣꯛ ꯆꯦꯅꯦꯜ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯄꯥꯝꯕ ꯃꯤ ꯌꯥꯎꯕꯤꯔꯒꯗꯤ ꯑꯩꯒꯤꯁꯨ ꯕ꯭ꯂꯣꯛꯀꯤ ꯆꯦꯅꯦꯜ ꯇꯣꯉꯥꯟꯅ ꯂꯩꯌꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯂꯣꯛ ꯅꯠꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯀꯟꯇꯦꯟꯇꯣ ꯑꯇꯩ ꯑꯇꯩ ꯑꯗꯣ ꯑꯅꯝꯕꯅꯗꯤ ꯕ꯭ꯂꯣꯛ ꯑꯣꯏꯕꯅꯦ ꯑꯩ ꯀꯟꯇꯦꯟꯇꯣ ꯑꯩꯒꯤ ꯁꯦꯀꯦꯟ ꯆꯦꯅꯦꯜꯗꯣ
ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯕ꯭ꯂꯣꯛ ꯅꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯜꯂꯦ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯁꯦ ꯑꯩ ꯅꯤꯡꯊꯧꯀꯥꯕ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯃꯨꯛꯕꯪꯁꯦ ꯉꯝꯗꯕ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ